ꯌꯥꯝ ꯆꯥꯛ ꯆꯥꯅꯔꯕꯣ? ꯃꯦꯁꯦꯖꯁꯦ ꯀꯔꯝ ꯆꯪꯉꯣ? ꯀꯣꯃꯦꯟ ꯆꯥꯛ ꯆꯥꯅꯔꯕꯣ ꯃꯌꯥꯝ? कौन होलागे? ꯃꯥꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯇꯤꯝ ꯃꯣꯏ ꯀꯣꯔꯁ ꯌꯥꯎꯕꯗꯣ ꯑꯗꯨꯗꯒꯤ ꯂꯥꯏꯚ ꯑꯝꯇꯪꯒ ꯊꯥꯔꯛꯑꯣ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕ ꯍꯥꯏꯕꯗꯣ ꯅꯦꯠ ꯌꯥꯗꯕꯩ ꯊꯥꯗꯕ ꯑꯗꯨꯒꯤꯅꯤ. ꯑꯣꯀꯦ. Thank you ꯕꯦꯃꯣꯇꯥ, ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛ, ꯇꯣꯛꯁꯤꯛ. ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯠꯅꯔꯒꯦ ꯃꯌꯥꯝ? ꯉꯥꯛꯇꯪ ꯊꯥꯒꯤ ꯀꯨꯏꯗꯕꯤꯗ. ꯍꯥꯏꯕꯅ ꯌꯥꯗ꯭ꯔꯕ ꯃꯣꯏ ꯀꯩꯅꯣꯒꯤ ꯃꯣꯏ ꯀꯣꯔꯁ ꯌꯥꯎꯕꯗꯨꯒꯤ. ꯃꯃꯥꯡꯗꯁꯨ ꯑꯃꯨꯔꯛ ꯊꯥꯈ꯭ꯔꯕꯅꯤ. ꯊꯦꯡꯛ ꯌꯨ. ꯀꯩꯀꯩ ꯃꯊꯦꯜ ꯆꯠꯅꯔꯒꯦ ꯃꯌꯥꯝ? ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯦ ꯊꯦꯡꯛ ꯌꯨ ꯂꯣꯂꯤꯅꯦꯁ. ꯃꯦꯝ ꯑꯩ ꯆꯦꯟꯅꯦꯜꯁꯦ ꯁꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯟꯅꯦꯜꯒꯤꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦ ꯈꯜꯂꯤꯕꯀꯣ ꯑꯊꯨꯕꯗ. ꯑꯗꯣ ꯑꯞꯒ꯭ꯔꯦꯗ ꯇꯧꯕꯒ ꯑꯗꯨꯝ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯗꯨꯝ ꯑꯣꯏꯒꯦ. ꯐꯖꯅ ꯑꯗꯨꯝ ꯔꯟ ꯇꯧꯔꯛꯀꯦꯅ ꯈꯜꯂꯦ. ꯃꯌꯥꯟ ꯇꯨꯌꯥꯟ ꯊꯣꯡꯉ ꯆꯥꯏ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯃ ꯃꯤꯛꯁ ꯇꯧꯔ ꯊꯣꯡꯕꯗꯣ. ꯃꯥꯏꯠ ꯌꯥꯎꯗꯕ ꯚꯣꯏꯁꯁꯦ ꯑꯗ ꯈꯔ ꯂꯥꯞꯅꯁꯨ ꯂꯩꯕꯗꯨꯒꯤ. ꯀꯩꯀꯩ ꯂꯝꯗꯒꯤꯅꯣ ꯃꯌꯥꯝꯕꯣ? ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛꯁꯦ ꯖꯤꯔꯤꯕꯥꯝ ꯂꯣꯝꯗꯩ ꯑꯣꯏꯗꯣꯏꯔꯣ? ꯆꯨꯔꯆꯥꯟꯄꯨꯔ. ꯍꯩꯉꯥꯡꯗꯒꯤ ꯕꯦꯃꯣꯇꯥ ꯍꯩꯉꯥꯡꯗꯒꯤ, ꯑꯗꯨꯗꯒꯤ ꯌꯨꯖꯔꯁ ꯇꯃꯦꯡꯂꯣꯡ ꯀꯥꯏ ꯑꯣꯏꯗꯣꯏꯒꯦ ꯌꯨꯖꯔꯁꯦ? ꯈꯩꯗꯦꯝ ꯍꯦꯃꯟꯇ. ꯍꯣꯏ ꯉꯝꯅꯕ ꯑꯗꯨꯝ ꯆꯨꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦ ꯉꯝꯃꯤꯈꯣꯏ ꯑꯗꯨꯝ. ꯑꯗꯨꯒ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯑꯁꯣꯏꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩꯌꯦꯕꯀꯣ ꯄꯥꯕꯗꯁꯨ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯆꯨꯝꯊꯣꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦ. ꯀꯨꯏꯗꯕꯤ ꯃꯌꯥꯝ ꯉꯥꯛꯇꯪꯒ ꯊꯥꯈꯤꯒꯦ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔ ꯁꯥꯏꯠꯇꯒꯤꯅꯦ ꯁꯦ ꯕꯤꯃꯨꯇꯥ. ꯕꯤꯁꯅꯨꯄꯨꯔ ꯁꯥꯏꯠꯇꯒꯤ.
ꯆꯦꯅꯦꯜꯁꯤꯗ ꯁꯨꯝ ꯁꯖꯦꯁ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ. ꯑꯣꯀꯦ. ꯇꯃꯦꯡꯂꯣꯡ ꯂꯣꯝꯗ ꯅꯠꯇ꯭ꯔꯣ ꯌꯨꯖꯔ ꯀꯩꯅꯣꯒꯨꯝꯕ ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜ ꯍꯦꯛ ꯄꯥꯛ ꯄꯥꯡꯊꯣꯛꯄꯗꯣ? ꯑꯣꯀꯦ. ꯃꯅꯤꯄꯨꯔ ꯑꯩ ꯍꯧꯖꯤꯛ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯤꯁꯤ ꯑꯗꯨꯝ ꯄꯥꯎ ꯆꯥꯕꯩ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯁꯦ ꯀꯩꯅꯣ ꯃꯥꯏꯛ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯇꯧꯋꯦꯕ. ꯃꯥꯏꯛꯇꯣ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ, ꯈꯔ ꯑꯍꯣꯡꯕ ꯑꯃ ꯌꯥꯈꯤꯗ꯭ꯔꯕ ꯑꯗꯨꯗꯣ. ꯑꯗꯨꯝ ꯄꯥꯡꯅꯕ ꯈꯔꯅꯤ ꯂꯩꯔ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯀꯦ. ꯕꯤꯁꯅꯨꯄꯨꯔꯝ ꯁꯥꯏꯠꯇꯩꯅꯤ. ꯑꯣꯀꯦ, ꯃꯥꯅꯤ. ꯑꯣꯔꯦꯟꯖ ꯐꯦꯁꯇꯤꯚꯦꯜꯁꯦ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯕ ꯍꯧꯖꯤꯛꯀꯥꯟꯁꯦ? ꯊꯦꯡꯛ ꯌꯨ ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛ. ꯀꯀꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ, ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯇꯨꯕꯀꯤ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯣꯂꯤꯁꯤꯒꯤꯗ ꯀꯣꯔꯁ ꯌꯥꯎꯕꯅꯦꯕ. ꯑꯗꯨꯒꯤ ꯃꯣꯏ ꯆꯦꯅꯦꯜꯁꯦ ꯂꯥꯏꯚ ꯊꯥꯗꯕ ꯀꯨꯏꯔꯦ, ꯂꯥꯏꯚ ꯑꯝꯇꯪ ꯊꯥꯕꯤꯌꯨ ꯍꯥꯏꯔꯛꯄ. ꯑꯗꯨꯒꯤꯁꯨ ꯉꯥꯛꯇꯪ ꯇꯦꯁ ꯑꯣꯏꯅ ꯊꯥꯕꯅꯤ. ꯃꯌꯥꯝꯗꯤ ꯀꯩꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯣ? ꯑꯗꯨꯃꯥꯏꯅ ꯅ꯭ꯌꯨꯁ ꯇꯥꯕꯗꯨꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯅꯦ. ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯔꯦꯀꯣꯔꯠ ꯇꯧꯕ ꯈꯤꯇꯪ ꯏꯁꯂꯣ ꯆꯠꯄꯅꯦꯕꯀꯣ. ꯑꯗꯨ ꯏꯁꯄꯤꯠꯇ ꯈꯤꯇꯪ ꯂꯩꯈꯠꯂꯒꯀꯣ, ꯇꯥꯕꯗ ꯈꯤꯇꯪꯁꯨ ꯊꯨꯁꯨ ꯊꯨꯕ, ꯃꯇꯝꯁꯨ ꯃꯥꯡꯗꯕ. ꯑꯗꯨꯃꯥꯏꯅ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯤ. ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛ. ꯍꯥꯏꯕꯤꯌꯨ, ꯑꯗꯨꯝ ꯁꯖꯦꯁꯟ ꯂꯩꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯗꯀꯣ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯌꯥꯕ ꯑꯗꯨꯝ ꯇꯧꯖꯒꯦ. ꯍꯧꯖꯤꯛꯀꯥꯟꯁꯤ ꯐꯦꯁꯇꯤꯚꯦꯜꯁꯤ ꯑꯃꯐꯥꯎ ꯇꯧꯈꯤꯗ꯭ꯔꯦ, ꯏꯔꯥꯡꯁꯤꯅ ꯑꯌꯥꯝꯕ ꯑꯗꯨꯝ. ꯑꯣꯀꯦ. ꯍꯣꯏ, ꯑꯁꯤ ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛꯀꯤꯁꯤꯀꯣ, ꯁꯤ ꯂꯣꯒꯣꯒꯤꯁꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯌꯨꯇꯨꯕ ꯑꯩ ꯍꯦꯛ ꯍꯧꯔꯛꯄꯩꯗꯣ, ꯍꯥꯏꯗꯤ ꯇꯝꯃ ꯈꯣꯠꯂꯒ ꯃꯤꯉꯣꯟꯗ ꯌꯦꯡꯉ ꯇꯧꯕ ꯅꯠꯇꯦꯕ. ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ, ꯌꯨꯇꯨꯕꯇꯒꯤ ꯂꯣꯒꯣ ꯁꯦꯝꯕ ꯈꯣꯠꯄ ꯇꯧꯔꯒꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯌꯦꯡꯉ ꯁꯦꯝꯕꯅꯦꯕ. ꯑꯗꯣ ꯁꯤ ꯂꯣꯒꯣꯁꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯈꯤꯕꯅꯦꯕ. ꯑꯗꯨꯗꯒꯤ ꯀꯩꯅꯣꯁꯤꯁꯨ ꯍꯟꯗꯛꯀꯤ ꯀꯔꯤ ꯕꯦꯅꯔꯒꯤꯗꯣ ꯆꯦꯅꯦꯜꯁꯤꯒꯤ, ꯑꯗꯣ ꯕꯦꯅꯔꯗꯨꯁꯨ ꯑꯗꯨ ꯁꯦꯝꯕꯒꯤꯗꯨꯁꯨ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯦꯝꯃꯒ ꯐꯖꯅ ꯀꯩꯅꯣ ꯇꯧꯔ ꯁꯦꯝꯗꯕꯤꯗ ꯑꯗꯨꯝ ꯍꯥꯞꯆꯤꯟꯕꯅꯦꯕ.
ꯑꯗꯨꯗ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯄꯒꯤꯗꯣ ꯑꯗꯨꯗ ꯐꯖꯅ ꯑꯗꯨꯝ ꯃꯌꯥꯝꯅꯒꯤ ꯁꯖꯦꯁꯟꯁꯨ ꯂꯣꯏ ꯂꯧꯖꯔꯒꯀꯣ ꯏꯝꯄ꯭ꯔꯨꯞ ꯐꯖꯅ ꯑꯣꯏꯅꯕ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ, ꯐꯖꯅ ꯁꯦꯝꯖꯔꯛꯀꯦ. ꯃꯔꯨꯞ ꯈꯣꯏꯔꯥꯛꯄꯝ ꯊꯦꯡꯀ꯭ꯌꯨ. ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯁꯦ ꯊꯕꯛꯁꯦ ꯁꯨꯅꯕ ꯈꯣꯠꯅꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯣꯏꯅ ꯋꯥꯅꯔꯦ. ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛ ꯀꯝꯃꯦꯅ ꯇꯟꯕꯨ ꯇꯜꯂꯦ ꯇꯧꯔꯤꯁꯦ. ꯍꯥꯏ ꯖꯤꯂꯤꯁ, ꯖꯤꯂꯤꯁ ꯃꯣꯏꯔꯥꯡꯊꯦꯝ. ꯖꯤꯂꯤꯁ ꯃꯣꯏꯔꯥꯡꯊꯦꯝꯁꯦ ꯀꯥꯏꯗꯩ ꯑꯣꯏꯗꯣꯏꯅꯣ? ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ? ꯑꯇꯩꯗꯤ ꯂꯣꯏ ꯈꯪꯉꯦ ꯑꯌꯥꯝꯕꯅ. ꯍꯧꯕꯝ ꯃꯔꯨꯞ ꯅꯤꯉꯣꯝ ꯂꯩꯀꯥꯏ. ꯑꯣꯀꯦ. ꯂꯥꯏꯞꯁꯤꯁꯨ ꯊꯥꯕ ꯍꯩꯇꯕ, ꯄꯥꯛ ꯄꯥꯛ ꯇꯧꯗꯕꯅꯤꯅ. ꯍꯥꯏ ꯌꯨꯅꯤꯚꯔꯁ. ꯍꯣꯏ ꯈꯥꯏꯗꯝ ꯍꯦꯃꯟꯇ ꯌꯥꯔꯤꯈꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯐꯖꯅ ꯑꯗꯨꯝ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯛꯀꯦ ꯄꯥꯊꯣꯛꯄꯗ. ꯑꯗꯨꯝ ꯁꯣꯏꯕ ꯌꯥꯎꯋꯦ. ꯗꯤ ꯋꯥꯜ ꯁꯣꯏꯗꯅ ꯑꯁꯤ ꯐꯦꯁ ꯔꯤꯚꯤꯌꯨ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕꯩ ꯅꯠꯇꯕꯤꯗꯀꯣ ꯑꯗꯨꯝ ꯆꯦꯅꯦꯜꯁꯦ ꯁꯨꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯑꯅꯦꯕ ꯑꯊꯨꯕꯗ ꯑꯗꯨꯝ ꯉꯝꯃꯤꯈꯣꯏ ꯊꯨꯅ ꯑꯗꯨ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯅ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯃꯤꯟꯅꯁꯦ, ꯔꯤꯚꯤꯌꯨ ꯅꯠꯇ꯭ꯔꯒꯁꯨꯀꯣ ꯑꯗꯨꯝ ꯁꯛꯈꯪ ꯃꯥꯏꯈꯪꯅ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯝ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯝꯗꯥꯏꯗ ꯃꯌꯥꯝꯗꯀꯣ. ꯇꯧꯗꯤ ꯇꯧꯔꯅꯤ. ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛ.
Thank you, Ringo. Ngamikhoi dum kano tawjage update pinaba honajage aduga channel se update lakpaga ko channel se update lakpadagidi mayam gisu dum mateng dum lawjarakke aduga dum kitang soktak na haita channel se run tawba ngamnaba honajarakke thubida ajikan si kano tawriba ko channel se upgrade tawge dana honariba athubada dum tawnaba honajarakke adudadi mayam gi dum pamba mot to dum ngamnaba dum honajarakke. Okay. Bishnupur side tagi ne. Bishnupur side tagi. Chakchare akoi mayan tuyan thonga sabido dum sare dum sidi. Miyamska ki mathen sabirage dum kamena biro. Net se pat taw no ai te yamna. Thing ni muk tha ni. Okay. Thonge thienge chil isdudi sadar de pung ram haijulamani Manipur sasik tampak adui nate da kano taw bai tare upgrade tawraga fazana channel se mayam ga skham khang dum sauna dum platform amada ko mayam fazana thengnaraga hauba ngatani mayamgi suggest tawningusu dum haibiyo aduga se upgrade tawramdai da mayamna dum soidana haijarakkebako karama mong upgrade tawraktino haibado hojiki wendi kitang nganmalli bai tare haidokpuda heng kano tawnarasu dana se upgrade tawramdai da mayamna soidana dum live ta buarsu video boisu semaga soi thakacharakkeba aduga mayamgisu mateng yaudana ngampotte mayamgi kai mathen chadurage duri chiles Manipurgi irangsi khangde tawshin phattaba mi yame khoi chak chi khak ngan adum sai du oibaini do thengna dum chabus le nongmoda ko ado jiribam lomdadi nongmoda ahum lakka kasaromda nongmoda ahum lakka chadaini
ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯅꯤꯔꯛꯀꯨꯝꯕ ꯑꯌꯥꯝꯕꯅ ꯆꯥꯏꯌꯦꯕ. ꯁꯥꯔ ꯇꯥꯄꯛꯄꯗꯣ ꯍꯩꯅꯗꯦ. ꯑꯗꯨ ꯂꯧꯊꯣꯛꯑꯣ. ꯑꯂꯨ ꯍꯥꯎꯕꯅꯤꯗ. ꯊꯨꯁꯨ ꯊꯨꯕ ꯁꯝꯁꯨ ꯁꯝꯕ. ꯊꯦꯡꯀ꯭ꯌꯨ ꯄ꯭ꯔꯤꯌꯥ. ꯉꯥꯛꯇꯪ ꯊꯥꯔ ꯇꯣꯛꯑꯗꯝ ꯂꯥꯏꯞꯁꯦ. ꯃꯣꯏ ꯃꯤꯅꯤꯠ 20ꯃꯨꯛꯇꯪ ꯊꯥꯎ ꯍꯥꯏꯕꯅꯦꯕ. 20ꯗꯤ ꯍꯦꯟꯖꯤꯜꯂꯛꯑꯦ. ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯁꯦꯡꯕ? ꯖꯤꯔꯤꯕꯥꯝꯗꯒꯤꯀꯣ. ꯁꯤ ꯂꯥꯏꯚ ꯊꯥꯕꯗꯀꯣ ꯋꯥꯍꯩꯗ ꯁꯣꯏꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯌꯨ. ꯄꯥꯛ ꯊꯥꯕꯗꯣ ꯍꯩꯇꯕꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯥꯎꯒꯨꯝꯕ ꯊꯥꯒꯠꯄꯗ ꯔꯦꯀꯣꯔꯠ ꯇꯧꯔ ꯊꯥꯒꯠꯄꯅꯤꯅ. ꯃꯅꯤꯄꯨꯔ ꯁꯖꯤꯛ ꯇꯝꯄꯥꯛꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ. ꯗꯣꯡ 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 ꯉꯥꯡꯉꯦꯕ ꯑꯗꯨꯝ. ꯌꯨꯅꯤꯚꯔꯁꯀꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯕ꯭ꯔꯣ. ꯑꯗꯨꯝ ꯀꯣ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯩ ꯉꯥꯏꯍꯥꯛ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅ. ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯛꯀꯦ. ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯅꯦꯜ ꯃꯔꯨꯑꯣꯏꯅ ꯁꯤꯒꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯝꯗꯥꯏꯒꯤꯗꯣ ꯑꯗꯨꯗ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯑꯗꯨꯗꯤ ꯈꯪꯅꯤꯡꯉꯤꯗꯅꯀꯣ. ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯣꯏꯅꯦꯕ. ꯑꯗꯨꯒꯤ ꯃꯌꯥꯝꯒꯤ ꯃꯣꯠꯇꯣ ꯂꯧꯔꯝꯗꯥꯏꯗ ꯈꯤꯇꯪ ꯇꯣꯏꯅ ꯊꯥꯔꯛꯀꯦ ꯑꯗꯨ ꯃꯇꯝꯗꯨꯗ. ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗ ꯍꯥꯟꯅ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯕꯛꯇꯣꯀꯣ. ꯑꯗꯨꯒ
ꯊꯦꯡꯛ ꯌꯨ ꯖꯦꯂꯤꯁ. ꯖꯦꯂꯤꯁꯀꯤ ꯃꯦꯁꯦꯖꯁꯦ ꯀꯩꯅꯣꯗ ꯂꯩꯔꯝꯕ, ꯍꯦꯜꯞꯐꯨꯜ ꯔꯤꯚ꯭ꯌꯨꯗ ꯎꯍꯧꯗ꯭ꯔꯦ. Thank you, universe. Okay. Yay. Manipur City tampak. Suka ini. ꯃꯌꯥꯝꯒꯤ ꯃꯣꯠ ꯂꯩꯔꯒ ꯁꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯣꯅꯦ, ꯁꯨꯝ ꯆꯦꯅꯦꯜꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯞꯒ꯭ꯔꯦꯗ ꯁꯨꯝ ꯇꯧꯍꯟꯅꯤꯡꯕꯗꯣ, ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯔꯒꯗꯤ ꯐꯒꯗꯒꯦꯗꯣ ꯂꯩꯔꯒꯗꯤ ꯁꯨꯝ ꯁꯖꯦꯁ ꯇꯧꯕꯤꯔꯣ. ꯄꯔꯈꯝ ꯄ꯭ꯂꯁ ꯃꯤꯅ ꯏꯁꯩ ꯊꯥꯒꯠꯂꯗꯤ ꯆꯦꯅꯦꯜꯁꯨ ꯂꯣꯏꯔꯅꯤ ꯕ꯭ꯔꯣ. ꯃꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯈꯪꯅꯗ꯭ꯔꯗꯤꯀꯣ, ꯏꯁꯇ꯭ꯔꯥꯏꯛ ꯂꯥꯛꯑꯗꯤ. ꯍꯌꯦꯡ ꯆꯦꯅꯦꯜꯁꯦ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯒꯗꯤ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯔ ꯐꯔꯛ ꯇꯥꯗꯧꯕ ꯃꯥꯜꯂꯤ. ꯖꯦꯂꯤꯁ ꯃꯣꯏꯔꯥꯡꯊꯦꯝ ꯀꯣ. ꯑꯌꯥꯝꯕ ꯂꯣꯏꯅꯗꯤ ꯁꯨꯍꯟꯒꯦꯅꯗꯤ ꯈꯜꯂꯦꯕꯀꯣ. ꯋꯦꯗꯔ ꯔꯤꯄꯣꯔꯠꯁꯨ ꯑꯗꯨꯒꯨꯝꯕꯁꯨ ꯂꯣꯏ ꯌꯥꯎꯔꯛꯀꯅꯤ ꯌꯥꯎꯕꯗꯤ. ꯑꯗꯣ ꯂꯣꯏꯅ ꯑꯌꯥꯝꯕ ꯁꯨꯅ ꯂꯣꯏꯅ ꯑꯗꯨꯝ ꯍꯥꯄꯛꯀꯦ. ꯑꯞꯒ꯭ꯔꯦꯗ ꯁꯤꯒꯤ ꯌꯨꯇꯨꯕꯁꯦ ꯈꯛꯇꯪ ꯅꯠꯇꯕꯗꯁꯨ ꯂꯥꯛꯄ ꯌꯥꯏꯕ ꯑꯞꯒ꯭ꯔꯦꯗꯁꯦ, ꯑꯇꯣꯞꯄ ꯐꯣꯔꯃꯦꯠꯇ ꯍꯥꯏꯇꯥꯔꯦ. ꯑꯊꯨꯕꯗ ꯑꯗꯨꯝ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯛꯀꯦ. ꯌꯨꯇꯨꯕ ꯈꯛꯇꯪ ꯅꯠꯇꯕꯤꯗꯀꯣ, ꯐꯦꯁꯕꯨꯛ ꯈꯛꯇꯪ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯐꯣꯔꯃꯦꯠꯇ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯩ ꯂꯣꯏꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯑꯗꯨꯝ ꯁꯨꯔꯛꯑꯅꯤ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯨꯔꯛꯑꯅꯤ. ꯑꯗꯨ ꯑꯩꯈꯣꯏ ꯊꯕꯛꯀꯤ ꯑꯣꯏꯔꯁꯨꯀꯣ, ꯊꯕꯛꯀꯤ ꯏ ꯄꯥꯎ ꯑꯣꯏꯔꯁꯨ, ꯑꯗꯨꯗ ꯋꯦꯗꯔꯒꯤ ꯑꯣꯏꯔꯁꯨ, ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯇꯥꯔꯦ, ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯇꯆ ꯇꯧꯔꯒ, ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯎ ꯑꯣꯏꯔꯒꯁꯨ ꯂꯣꯏꯅꯃꯛ ꯁꯨꯅ ꯍꯥꯏꯇꯥꯔꯦ.
ꯃꯌꯥꯝ ꯂꯥꯏꯐꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯃꯨꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯥꯔꯛꯄꯗ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯂꯥꯏꯐꯁꯤꯕꯨ ꯀꯔꯝꯅ ꯃꯨꯊꯠꯇꯣꯏꯅꯣꯕꯨ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ ꯑꯣ ꯃꯌꯥꯝ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯊꯪꯗ ꯑꯃꯨꯛ ꯊꯥꯕꯗ ꯃꯌꯥꯝ ꯊꯦꯡꯅꯔꯁꯤ ꯃꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯄꯤꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯖꯦꯁꯟ ꯇꯧꯅꯤꯡꯕ ꯑꯇꯣꯞꯄꯀꯣ ꯑꯇꯣꯞꯄ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯆꯦꯅꯦꯜꯒꯤ ꯀꯩꯅꯣꯒꯤ ꯑꯕꯥꯎꯠ ꯁꯦꯛꯁꯟꯗꯀꯣ ꯑꯩ ꯏꯃꯦꯜ ꯑꯥꯏ ꯗꯤ ꯀꯩ ꯂꯣꯏ ꯌꯥꯎꯕꯅꯦꯕ ꯑꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯏꯐꯁꯦ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯣ ꯊꯦꯡꯀ꯭ꯌꯨ